ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯍꯤ ꯉꯟꯅ ꯃꯌꯨꯝ ꯄꯥꯜꯂꯛꯏ ꯃꯍꯥꯛ, ꯑꯗꯨꯅ ꯍꯧꯅ ꯂꯣꯟꯆꯠ ꯑꯃꯗꯤ ꯏꯈꯪ ꯈꯪꯗꯦ꯫ ꯏꯜꯂꯤꯕ ꯐꯤꯗꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯗꯨꯗ ꯃꯆꯟꯅꯨꯄꯤ ꯑꯣꯏꯔꯤꯕ ꯂꯥꯡꯂꯦꯟꯅ ꯍꯥꯏ, "ꯏꯅꯝꯃ, ꯏꯅꯝꯃ, ꯅꯪꯒꯤ ꯐꯤꯗꯣ ꯂꯩꯕꯥꯛ ꯃꯈꯥꯗ ꯆꯤꯡꯉꯤ꯫ ꯍꯥ, ꯐꯤ ꯆꯤꯡꯉꯦꯕ?" ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯏ꯫ "ꯍꯣꯏꯅꯦꯍꯦ, ꯆꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯃꯁꯤꯃꯁꯨ꯫ ꯏꯟꯕꯅ ꯍꯩꯇꯕꯅꯦ꯫ ꯉꯁꯤꯅꯦ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯏꯜꯂꯣꯏꯀꯣ." "ꯃꯧꯅꯕꯨ ꯐꯤ ꯏꯜꯂꯣꯏꯗꯔꯅꯤ ꯏꯅꯝꯃ? ꯂꯥꯡꯂꯦꯟ, ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯅꯝ ꯏꯅꯝꯃ ꯀꯧꯕꯁꯦ ꯑꯩ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯆꯦ ꯑꯣꯏꯅ ꯀꯧ." ꯂꯥꯡꯂꯦꯟꯁꯨ ꯄꯤꯛꯂꯤꯕꯅꯤ, ꯃꯥꯅ ꯍꯥꯏ, "ꯏꯃꯥꯅꯗꯤ ꯅꯪꯉꯣꯟꯗ ꯏꯅꯝꯃ ꯀꯧ ꯍꯥꯏꯔꯒ." "ꯏꯃꯥꯅ ꯍꯥꯏꯔꯁꯨ ꯌꯥꯗꯦ, ꯑꯩꯅ ꯀꯧ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯀꯧ." "ꯀꯧꯒꯦ꯫ ꯑꯗꯨ ꯂꯥꯡꯂꯦꯟ, ꯅꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥꯒꯤ ꯏꯪꯈꯣꯜꯗ ꯆꯨ ꯍꯧꯋꯦ? ꯑꯩ ꯉꯁꯤꯗꯤ ꯆꯨ ꯈꯪꯆꯥꯏ ꯆꯥꯅꯤꯡꯉꯦ꯫ ꯅꯣꯏ ꯏꯪꯈꯣꯜꯅꯦꯅ ꯇꯧꯔꯤꯁꯤꯁꯨ ꯆꯨ ꯄꯥꯝꯕꯤ ꯑꯝꯇ ꯌꯥꯍꯧꯗꯦ." "ꯆꯨꯔꯣ ꯍꯥꯏꯁꯦ? ꯆꯨꯗꯤ ꯃꯃꯥꯡꯒꯤ ꯏꯕꯣꯛ ꯍꯣꯏꯗ ꯍꯧꯋꯤꯅ." "ꯃꯃꯥꯡ ꯏꯕꯣꯛ ꯍꯥꯏꯗꯤ ꯉꯔꯥꯡ ꯁꯤꯗ ꯂꯥꯛꯑꯝꯕ ꯑꯃ ꯃꯌꯥ ꯌꯥꯎꯗꯕ ꯍꯅꯨꯕꯤꯗꯨꯔꯣ?" "ꯃꯣꯏꯗ ꯃꯌꯥꯝ ꯍꯧꯕꯅꯤ." "ꯍꯩꯁ, ꯑꯗꯨꯏꯗꯤ ꯂꯥꯡꯂꯦꯟ, ꯆꯨ ꯍꯨꯔꯥꯟꯕ ꯌꯥꯅꯤ꯫ ꯃꯥꯗꯤ ꯍꯟꯅꯨꯔꯕꯅꯤꯅ ꯀꯩꯝꯇ ꯈꯪꯉꯣꯏꯕ꯫ ꯑꯩꯈꯣꯏꯅꯤ ꯆꯨ ꯍꯨꯔꯥꯜꯂꯨꯁꯤꯔꯥ?" "ꯌꯥꯏ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ." ꯂꯥꯡꯂꯦꯟꯁꯨ ꯍꯦꯛ ꯍꯧꯒꯠꯂꯤ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯩꯖꯩ, "ꯃꯁꯤꯒꯤ ꯐꯤꯁꯦ ꯌꯥꯝꯅꯅꯦ ꯁꯔꯣꯟ ꯁꯔꯥꯡꯉꯤꯗ. ꯃꯁꯤꯗꯤ ꯏꯟꯗ꯭ꯔꯒ ꯐꯅꯤ. ꯂꯥꯡꯂꯦꯟ, ꯐꯤꯒ ꯏꯜꯂꯔꯣꯏꯗ, ꯏꯟꯗꯕꯤ ꯆꯠꯁꯤ." ꯐꯤꯗꯨ ꯐꯠ ꯂꯧꯊꯣꯛꯇꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨ ꯂꯪꯁꯤꯜꯂꯝꯗꯨꯅ ꯊꯅꯝꯂꯒ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯏ꯫ ꯊꯦꯡꯉꯥꯎ ꯂꯩꯉꯥꯎ ꯑꯣꯏꯔꯤꯕ ꯃꯇꯝꯅꯤ, ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯁꯨ ꯃꯄꯨꯡ ꯅꯤꯡꯊꯤꯅ ꯐꯥꯗ꯭ꯔꯤ꯫ ꯊꯣꯏꯕꯤꯅ, "ꯁꯣꯝꯗ ꯅꯠꯇ꯭ꯔꯣ ꯂꯥꯡꯂꯦꯟ?" "ꯂꯥꯎꯍꯩ." ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯅꯨꯄꯤ ꯑꯃꯅ, "ꯊꯣꯏꯕꯤ, ꯅꯪꯗꯤ ꯀꯗꯥꯏꯗꯅꯣ? ꯐꯤꯒ ꯑꯝꯇ ꯏꯟꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯃꯥ ꯂꯩꯍꯧꯗ꯭ꯔꯣ?" "ꯂꯩꯍꯧꯗꯦ." "ꯅꯪꯕꯨ ꯃꯄꯥꯜ ꯊꯣꯛꯀꯦ ꯍꯥꯏꯔꯗꯤ ꯐꯤ ꯏꯟꯕ ꯌꯥꯗ꯭ꯔꯣ? ꯃꯤꯅ ꯎꯔꯒ ꯐꯖꯗꯦꯅꯦ ꯅꯪꯕꯣ. ꯅꯌꯨꯝꯗ ꯍꯜꯂꯣ. ꯐꯤ ꯏꯟꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ, ꯑꯗꯨꯒꯤꯅꯤ. ꯅꯪꯁꯤ ꯃꯧ ꯑꯣꯏꯔꯕꯅꯤꯅꯦ, ꯑꯗꯨꯝꯅ ꯂꯩꯕ ꯌꯥꯗ꯭ꯔꯕꯅꯤ." "ꯃꯤꯅ ꯏꯟꯕꯗꯣ ꯇꯜꯂꯦꯅ ꯇꯧꯕꯅꯦ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ, ꯂꯥꯎ ꯆꯠꯂꯁꯤ." ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯉꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯖꯩ, "ꯏꯍꯦ, ꯑꯣꯟꯊꯣꯛꯅ ꯃꯉꯥꯎ ꯊꯤꯗ. ꯃꯃꯤꯠꯇꯅꯦ ꯀꯥꯛꯇ ꯉꯥꯏꯔꯤ. ꯃꯌꯨꯝ ꯄꯥꯜꯂꯛꯂꯕꯅꯤꯅ ꯌꯦꯡꯉꯣꯕ, ꯑꯉꯥꯡ ꯃꯆꯥꯁꯤꯒ ꯃꯥꯟꯅꯔꯒ ꯂꯩꯔꯤ." ꯂꯥꯡꯂꯦꯟꯅ ꯍꯥꯏ, "ꯏꯆꯦ, ꯇꯨ, ꯁꯤꯒꯤ ꯊꯣꯡꯒꯥꯜꯁꯤꯅꯤ. ꯍꯅꯨꯕꯤꯗꯨꯒꯤ ꯊꯣꯡꯒꯥꯜꯗꯣ ꯁꯤꯅꯤ." "ꯁꯤꯅꯦꯕ?" "ꯑꯗꯨꯗꯤ ꯇꯞꯅ ꯆꯪꯁꯤꯀꯣ. ꯇꯨꯃꯤꯟꯅ ꯏꯟꯅꯔꯣ, ꯑꯩ ꯃꯥꯡ ꯊꯥꯒꯦ. ꯃꯈꯣꯟ ꯊꯣꯛꯂꯛꯀꯅꯨꯀꯣ. ꯃꯤꯅ ꯑꯃꯨꯛ ꯎꯈ꯭ꯔꯗꯤ ꯉꯥꯡꯀꯅꯤꯕ." ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯏꯪꯈꯣꯜ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯤ꯫ ꯌꯨꯝ ꯑꯗꯣꯝꯗ ꯃꯤ ꯂꯩꯕ꯭ꯔꯥ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ. ꯂꯩꯕ ꯎꯗꯕꯗꯨꯗ, "ꯃꯤ ꯂꯩꯇꯦꯍꯦ ꯂꯥꯡꯂꯦꯟ, ꯂꯥꯎꯍꯩ. ꯑꯁꯤꯗ ꯆꯨ ꯍꯧꯔꯤ, ꯍꯦꯛꯇ ꯆꯪꯁꯤꯜꯂꯁꯤ." ꯆꯨ ꯍꯧꯔꯤꯕꯗꯣꯝꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯤ꯫ ꯆꯨ ꯃꯈꯣꯡ ꯑꯗꯨꯗꯅꯤ꯫ ꯆꯨ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ, "ꯐꯖꯩꯌꯦ ꯁꯤꯒꯤ ꯆꯨꯁꯤꯗꯤ. ꯆꯥꯎꯁꯨ ꯌꯥꯝ ꯆꯥꯎꯏ. ꯂꯥꯡꯂꯦꯟ, ꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯊꯨꯗꯦꯛꯂꯁꯤꯔꯥ?" ꯃꯈꯨꯠ ꯑꯗꯨꯅ ꯈꯔ ꯅꯝꯗꯨꯅ, "ꯀꯜꯂꯤꯅꯦ ꯁꯤꯗꯤ. ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩꯁꯨ ꯌꯥꯎꯔꯛꯀꯦ. ꯁꯣꯝ ꯅꯥꯀꯟꯗ ꯀꯟꯅ ꯅꯝꯗꯧꯅꯤꯀꯣ, ꯁꯣꯝꯗ." ꯆꯨꯗꯨ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯅꯝꯊꯩ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯆꯨꯗꯨ ꯇꯦꯛꯂꯤ꯫ ꯊꯣꯏꯕꯤ ꯆꯨꯗꯨ ꯐꯪꯂꯕꯗ ꯍꯔꯥꯎꯔꯦ. "ꯅꯨꯡꯉꯥꯏꯔꯦ ꯂꯥꯡꯂꯦꯟ, ꯌꯨꯝꯗ ꯑꯣꯏꯅꯅꯦ ꯊꯨꯗꯦꯛꯂꯒ ꯆꯥꯎꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯞꯅ ꯑꯃꯨꯛ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯍꯨꯔꯥꯟꯕ ꯆꯪꯕꯗꯨꯃꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯈꯪꯍꯧꯗꯦ꯫ ꯊꯣꯏꯕꯤꯅ ꯆꯨꯗꯨ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯆꯦꯜꯂꯤ, ꯑꯗꯨꯒ ꯍꯥꯏ, "ꯑꯩꯅ ꯍꯦꯟꯅ ꯌꯥꯝ ꯆꯥꯗꯧꯅꯤꯀꯣ." "ꯌꯥꯔꯣꯏ, ꯄꯨꯂꯞ ꯍꯨꯔꯥꯟꯃꯤꯟꯅꯔꯕ ꯅꯠꯇ꯭ꯔꯥ? ꯆꯦꯟꯈꯤꯅꯨ, ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯒꯗꯧꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯃꯅꯝꯃꯕꯨ ꯇꯥꯟꯅꯗꯨꯅ ꯆꯦꯜꯂꯤ꯫ ꯊꯣꯏꯕꯤ ꯃꯌꯨꯝꯒꯤ ꯗꯥꯔꯤꯗꯨꯗ ꯐꯝꯊꯩ꯫ ꯂꯥꯡꯂꯦꯟꯅ, "ꯏꯅꯝꯃ, ꯀꯩꯒꯤꯅꯣ ꯀꯟꯅ ꯆꯦꯟꯈ꯭ꯔꯤꯗꯣ? ꯑꯉꯥꯡ, ꯑꯩꯅ ꯀꯩ ꯍꯥꯏ? ꯏꯅꯝꯃ ꯀꯧꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" "ꯀꯥꯎꯕ. ꯀꯩꯒꯤ ꯀꯟꯅ ꯆꯦꯟꯈ꯭ꯔꯤꯅꯣꯕ? ꯏꯃꯨꯡꯗꯒꯤ ꯊꯥꯡ ꯂꯧꯊꯣꯔꯛꯑꯣ, ꯑꯩ ꯈꯥꯏꯒꯦ." "ꯆꯠꯂꯣ, ꯁꯠ ꯂꯧꯊꯣꯔꯛꯑꯣ." ꯂꯥꯡꯂꯦꯟꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯊꯥꯡ ꯂꯧꯊꯣꯔꯛꯏ꯫ ꯊꯣꯏꯕꯤꯅ ꯊꯥꯡ ꯑꯗꯨꯅ ꯆꯨꯗꯨꯕꯨ ꯈꯥꯏꯗꯨꯅ ꯍꯥꯏꯖꯩ, "ꯑꯩꯅ ꯑꯌꯥꯝꯕ ꯆꯥꯗꯧꯅꯤꯀꯣ." ꯃꯥꯡꯒꯣꯜꯒꯤ ꯂꯩꯕꯥꯛꯇꯨꯗ ꯊꯥꯗꯨꯅ ꯈꯥꯏꯕꯒꯤ ꯂꯩꯕꯥꯛ ꯑꯗꯨꯁꯨ ꯀꯥꯏꯔꯦ꯫ ꯆꯨ ꯃꯇꯥꯡ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯏ꯫ "ꯍꯥꯎꯇ꯭ꯔꯥ ꯂꯥꯡꯂꯦꯟ?" ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯆꯨ ꯆꯥꯗꯨ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯂꯩꯃꯍꯜꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫
ꯂꯩꯔꯤꯕ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯐꯤꯒꯝꯇ ꯏꯟꯗꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛ ꯎꯏ ꯃꯗꯨꯗ ꯍꯥꯏ ꯊꯣꯏꯕꯤ ꯀꯩꯅꯣ ꯅꯪꯕꯨ ꯐꯤꯒꯝꯇ ꯏꯟꯗꯅ ꯂꯩꯔꯤꯕꯗꯨꯕꯣ ꯐꯤ ꯏꯟꯁꯤꯜꯂꯨ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯀꯗꯥꯏꯗꯒꯤ ꯁꯨꯅꯣ ꯑꯃꯨꯛ ꯆꯥꯔꯤꯕꯗꯨꯅ ꯊꯣꯏꯕꯤꯅ ꯈꯨꯝꯃꯤ ꯏꯃꯥ ꯐꯤ ꯏꯟꯕꯗ ꯋꯥ ꯌꯥꯝ ꯆꯤꯜꯂꯤ ꯏꯅꯤꯡꯗꯦ ꯏꯍꯦ ꯍꯧꯖꯤꯛꯄꯨ ꯅꯪꯅ ꯐꯤ ꯏꯅꯤꯡꯗꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯣ ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅꯦ ꯃꯧ ꯑꯣꯏꯔꯕꯁꯨ ꯇꯜꯂꯤ ꯃꯁꯤꯕꯨ ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯒꯦ ꯂꯥꯡꯂꯦꯟꯅ ꯃꯅꯝꯃꯗ ꯏꯆꯦ ꯑꯩꯒꯤꯁꯨ ꯑꯃꯒ ꯈꯥꯏꯔꯛꯑꯣ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯡꯒꯧ ꯑꯁꯤꯗ ꯍꯥꯏ ꯂꯥꯡꯂꯦꯟ ꯀꯩꯅꯣ ꯅꯪꯅ ꯀꯧꯔꯤꯕ ꯃꯤꯡꯒꯧꯗꯨꯕꯣ ꯃꯁꯤ ꯅꯆꯦ ꯅꯠꯇꯦꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯏꯅꯝꯃ ꯀꯧ ꯍꯥꯏꯗ꯭ꯔꯣ ꯏꯆꯦꯅ ꯀꯧ ꯍꯥꯏꯅꯦ ꯑꯁ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯨ ꯀꯗꯣꯝ ꯊꯣꯛꯂꯒꯕ ꯏꯃꯧ ꯏꯕꯦꯝꯃ ꯅꯆꯜꯂꯁꯤ ꯅꯪꯉꯣꯟꯗ ꯏꯅꯝꯃ ꯍꯥꯏꯅ ꯀꯧꯒꯗꯕꯅꯤꯅꯦ ꯇꯜꯂꯤ ꯀꯩꯁꯨ ꯏꯆꯦ ꯑꯗꯨꯝ ꯀꯧ ꯇꯨ ꯍꯥꯏꯔꯤꯁꯤ ꯎꯗ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯃꯃꯤꯠꯇꯨꯅ ꯍꯦꯛ ꯌꯦꯡꯊꯔꯛꯄꯗ ꯂꯩꯕꯥꯛꯇ ꯀꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯍꯦꯛ ꯎꯏ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯑꯃꯨꯛ ꯊꯨꯒꯥꯏꯔꯕ ꯏꯆꯦꯅ ꯆꯨ ꯈꯥꯏꯕꯗ ꯀꯥꯏꯔꯤꯅꯤ ꯑꯩꯅ ꯇꯧꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯉꯁꯥꯏꯇ ꯑꯌꯦꯡꯕꯗꯨꯗ ꯊꯛ ꯊꯛ ꯅꯤꯈꯩ ꯇꯩꯔꯤꯕ ꯑꯁ ꯀꯔꯤꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯣ ꯊꯣꯏꯕꯤꯅ ꯂꯥꯡꯂꯦꯟꯗ ꯍꯥꯏ ꯂꯥꯡꯂꯦꯟ ꯅꯣꯏ ꯃꯥꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯃꯅꯤꯡꯗ ꯑꯣꯏꯅ ꯆꯥꯎꯔꯨꯁꯤ ꯂꯥꯛꯑꯣ ꯊꯥꯡꯗꯨꯒ ꯁꯨꯗꯨꯒ ꯄꯥꯏꯗꯨꯅ ꯍꯧꯒꯠꯈꯤ ꯂꯥꯡꯂꯦꯟꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯤ ꯂꯩꯃꯍꯜꯅ ꯂꯥꯎꯏ ꯍꯦ ꯃꯅꯤꯡꯗ ꯑꯃꯨꯛ ꯆꯈꯥꯏꯔꯝꯒꯅꯤꯀꯣ ꯃꯊꯟꯇ ꯑꯃꯨꯛ ꯍꯩꯁꯩ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯎꯊꯣꯛꯄꯅꯤꯗꯀꯣ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯉꯥꯡ ꯁꯣꯏꯅꯥꯎ ꯑꯁꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯄꯨꯁꯤꯜꯂꯛꯏ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯁꯤꯜꯂꯦ ꯊꯕꯛ ꯑꯃꯠꯇꯁꯨ ꯇꯧꯕ ꯍꯩꯇꯦ ꯑꯩ ꯑꯣꯏꯅ ꯋꯥꯅꯕ ꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦꯕꯁꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯧꯅꯥꯎ ꯍꯥꯏꯗꯅ ꯃꯃꯤꯡ ꯆꯠꯂꯕꯅꯤ ꯇꯧꯔꯤꯁꯤ ꯂꯩꯕꯥꯛꯁꯤꯁꯨ ꯑꯃꯨꯛ ꯊꯨꯒꯥꯏꯔꯝꯂꯦ ꯊꯕꯛ ꯑꯁꯨꯛ ꯆꯤꯜꯂꯤꯉꯩ ꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯊꯕꯛ ꯍꯥꯞꯄꯤꯔꯦꯗꯅꯁꯦ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯏ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯦꯝꯁꯨ ꯃꯈꯨꯠꯇ ꯈꯥꯎꯃ ꯌꯥꯟꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯅꯤꯡꯊꯦꯝꯅ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯃꯥ ꯊꯣꯏꯕꯤꯗꯤ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯣꯏꯕꯤ ꯑꯩ ꯍꯜꯂꯛꯑꯦꯍꯦ ꯊꯣꯛꯂꯛꯑꯣ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯗ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯝꯂꯅꯤꯅꯦ ꯀꯩ ꯋꯥꯍꯪꯗꯨꯗꯨꯅ ꯏꯃꯥ ꯈꯣꯝꯅꯝ ꯐꯥꯎ ꯀꯣꯛꯇ꯭ꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯅꯪꯅ ꯍꯦꯛ ꯂꯧꯕꯤꯔꯦ ꯑꯉꯥꯡ ꯄꯤꯁꯛ ꯑꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯈꯪꯗꯣꯏꯁꯦ ꯃꯥꯅ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯣꯏꯔꯒ ꯀꯔꯤ ꯊꯕꯛꯅ ꯇꯧꯗꯣꯏꯁꯦ ꯅꯆꯟꯅꯨꯄꯤ ꯑꯁꯤꯒ ꯄꯨꯟꯗꯨꯅ ꯁꯥꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦꯅꯦꯁꯦ ꯑꯁꯤꯅ ꯐꯠꯇ꯭ꯔꯣ ꯏꯃꯥ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯒꯤ ꯈꯣꯡꯕꯨ ꯑꯣꯏꯕꯁꯨ ꯌꯥꯔꯅꯤ ꯃꯈꯣꯏꯅꯤ ꯑꯗꯨꯝ ꯄꯨꯂꯞ ꯁꯥꯟꯅꯃꯤꯟꯅꯔꯁꯅꯤ ꯍꯩ ꯑꯉꯥꯎꯕ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯁꯨ ꯉꯥꯡ ꯑꯩꯅꯗꯤ ꯏꯃꯧ ꯑꯃ ꯂꯥꯛꯂꯒ ꯈꯔ ꯃꯈꯩ ꯑꯋꯥꯕꯁꯦ ꯀꯣꯛꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯅꯪꯒꯤ ꯅꯨꯄꯤ ꯃꯧꯅꯥꯎ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯑꯩ ꯍꯦꯟꯅ ꯋꯥꯔꯦ ꯊꯕꯛꯁꯨ ꯃꯅꯥ ꯑꯝꯇ ꯇꯧꯕ ꯍꯩꯇꯕ ꯑꯩꯅ ꯂꯣꯏꯅ ꯇꯧꯗꯅ ꯂꯩꯔꯦꯗꯅꯁꯦ ꯏꯃꯥ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯊꯥꯖꯕ ꯏꯌꯥ ꯌꯥꯗ꯭ꯔꯦ ꯅꯆꯥ ꯑꯩꯅ ꯍꯥꯟꯅ ꯀꯣꯏꯔꯝꯕ ꯅꯨꯄꯤꯗꯨꯁꯨ ꯃꯇꯧꯗꯗꯤ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯑꯩꯒꯤꯗꯃꯛ ꯂꯦꯞꯇ ꯂꯦꯞꯄꯤꯒꯗꯕ ꯍꯦꯛ ꯃꯥꯜꯂꯣꯏ ꯑꯗꯨꯒꯗꯤ ꯅꯔꯣꯟꯗ ꯇꯨꯃꯤꯟꯅ ꯅꯨꯄꯥ ꯑꯃ ꯍꯦꯛꯇ ꯆꯦꯟꯈꯤ ꯊꯋꯥꯏꯁꯦ ꯋꯥꯅ ꯆꯥꯛꯅ ꯅꯆꯥ ꯑꯩ ꯂꯦꯟꯈꯤꯕꯅꯤ ꯑꯉꯥꯡ ꯑꯁꯤꯅ ꯐꯔꯅꯤ ꯍꯥꯏꯗꯅ ꯍꯦꯛ ꯀꯣꯏꯔꯨꯕ ꯏꯃꯥ ꯑꯉꯥꯡ ꯀꯣꯏꯕꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔ ꯂꯩꯔꯝꯃꯤꯗ ꯍꯩ ꯇꯥꯅꯤꯡꯗꯦ ꯃꯁꯣꯏ ꯌꯥꯝꯅ ꯉꯥꯡꯒꯅꯨꯀꯣ ꯀꯩ ꯊꯣꯛꯏꯅ ꯇꯧꯔꯤꯅꯣ ꯃꯥꯅꯒ ꯑꯉꯥꯡ ꯈꯔ ꯑꯣꯏꯔꯦ ꯑꯩꯅ ꯗꯞ ꯇꯧ ꯀꯣꯏꯕꯅꯤ ꯀꯥꯟꯅꯔꯣꯏ ꯍꯥꯏꯗꯅ ꯏꯃꯥꯒꯤ ꯃꯧ ꯑꯣꯏꯍꯜꯂꯒꯦꯅ ꯌꯨꯝꯗ ꯁꯨꯝ ꯄꯨꯁꯤꯜꯂꯛꯈ꯭ꯔꯕ ꯍꯣꯅꯦ ꯏꯃꯧꯒ ꯄꯥꯝꯖꯗ꯭ꯔꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯄꯦꯜꯂꯦ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏ ꯇꯨ ꯌꯦꯡꯉꯨ ꯐꯤ ꯂꯩꯔꯤꯁꯦ ꯐꯤ ꯏꯜꯂꯨ ꯍꯥꯏꯕꯁꯨ ꯍꯩꯅꯗꯦꯌꯦ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯥ ꯃꯁꯥꯁꯦ ꯃꯧꯅꯦ ꯍꯥꯏꯕ ꯀꯥꯎꯖꯩꯌꯦ ꯃꯥ ꯈꯪꯗꯦꯕ ꯏꯃꯥ ꯃꯥꯁꯦ ꯃꯕꯨꯛ ꯌꯥꯝꯅ ꯆꯝꯃꯤ ꯏꯃꯥꯅ ꯍꯥꯏꯔꯤ ꯃꯈꯩꯁꯨ ꯃꯥꯅ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯏꯃꯥꯅ ꯃꯥꯕꯨ ꯅꯆꯥꯃꯛꯅꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯊꯦꯝꯗꯨꯅ ꯈꯔ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯁꯤꯖꯤꯟꯅꯧ ꯁꯤꯖꯤꯟꯅꯗꯧꯔꯤ ꯅꯪ ꯃꯥ ꯉꯥꯡꯅꯕꯅ ꯍꯦꯟꯅ ꯋꯥꯏꯅꯦ ꯑꯩꯗꯤ ꯏꯪꯅ ꯇꯞꯅ ꯋꯥꯈꯜ ꯇꯥꯖꯔꯛꯁꯅꯤ ꯀꯩꯗꯧꯔꯒꯦ ꯇꯥꯂꯛ ꯑꯁꯤꯗ ꯃꯅꯤꯡ ꯑꯗꯣꯝꯗꯒꯤ ꯂꯥꯡꯂꯦꯟꯗꯨ ꯀꯞꯇꯨꯅ ꯊꯣꯛꯂꯛꯏ ꯃꯗꯨ ꯂꯩꯃꯍꯜꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯀꯞꯂꯤꯕꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯅꯔꯒꯦ ꯂꯥꯡꯂꯦꯟꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯥꯎ ꯇꯝꯃꯤ ꯏꯃꯥ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯐꯨꯔꯛꯏꯅꯦ ꯃꯥꯅ ꯅꯤꯡꯊꯦꯝꯅ ꯀꯅꯥꯅꯣ ꯏꯆꯦꯗꯤ ꯂꯩꯃꯍꯜꯅ ꯏꯆꯦ ꯀꯧꯒꯅꯨ ꯏꯅꯝꯃ ꯀꯧ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯤꯡꯊꯦꯝꯅ ꯑꯣ ꯅꯅꯝꯃꯅꯗꯤ ꯀꯩꯒꯤ ꯐꯨꯔꯛꯏꯕ ꯃꯥꯅ ꯆꯨꯗꯣ ꯃꯨꯟꯈ꯭ꯔꯤꯕ ꯊꯣꯏꯕꯤꯁꯨ ꯁꯠ ꯐꯥꯎꯖꯤꯜꯂꯛꯇꯨꯅ
Masi ngangse chusine kanba yam chaningbra haibabu ꯑꯗꯨ ꯑꯩꯁꯨ ꯉꯁꯥꯏ ꯍꯨꯔꯥꯟꯕꯗꯣ ꯌꯥꯎꯃꯤꯟꯅꯩ ꯅꯠꯇ꯭ꯔꯥ ꯆꯠꯂꯤ ꯅꯠꯇ꯭ꯔꯥ ꯏꯕꯥꯅꯤ ꯑꯩꯈꯣꯏ ꯕꯥꯅꯤ ꯆꯠꯂꯤꯗꯨꯕꯨ ꯃꯊꯟ ꯆꯥꯒꯦꯌꯦ Masida lay mahalna huranba kaina haini hai nakhoina sariba sudu kanadagino Langlena mamada pau tamthoi Ima inamana chu huranσina ꯑꯩꯉꯣꯟꯗ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯃꯥꯒꯤ ꯕꯣꯏꯗꯒꯤ ꯍꯨꯔꯥꯟꯂꯤꯕ Thoibina aina hauba nate Langlena haubani nang nasin thijanu ꯑꯩꯅ ꯀꯗꯥꯏꯗ ꯍꯧꯋꯦ Hauridudi nangna hauridudi Ningtemna yare se to yare Langlen nang imungdi sang Mamai sugatuna hai ꯆꯥꯕꯤꯔꯣꯏ ꯑꯃꯇ Hairamduna imungda sangki lay mahalna masanupada hai Urabra tauriba mohongse Masinabu kamaina yungi momo oidoribano Angang oidorini baiba Hai angangsi nang kaidobi laura iya Yarima to yare Magi nupida yengduna mo Nang nasaninga haiba komlado aina leraklabani law imungda sangasi Nokfei tawna komla layreba kadai Ningthemna khawdu pi khawdu hangdoktuna yengi makhuna komla ama lakthoktuna Ahawni sidia lay mahalna Thoibia nangnya matungdadi miging kholda sanglaga potka huranganuko Hoi ma Ningthemga thoibiga imungda sangkhre lay mahalna mu haisai Ludawri yam ludawri Yimbalon ga yam phajadawriba Karidi upai lay yengba tabani Asumna numita singkhre thoibi Chakhumda sangduna sak thongba hokre Chaphu makhumda hangdoktuna muna yengi aduga haisai Chaksibu mullira pitlira ibo As amu pitlamadi huran imana ngangakani Aibu hoida kaidawege khara charaga yengi Khabaiduna saktu khara kotuna charage he yengi Kaishu tawramde Daw yai he kaishu tawramde Chare Sima thangdoge Nakalda thangdoi Insang sinamu kamay toba Ngarang su insang sa Tumyak pa nasaba yadi Tumsi boybu imada hangsirane Hanglaroy kita Hangluragay siya yamay tabi mangkrani ba Ay natukpa ma at taksilagi Asiyay doon na tumbudong adudagi tumkubam ama lautok doon na pay Uyan matag aduda pay doon na muna yengi Ay bu si kaisi doon na takladrane Amo mayak doon na as Kangdraday Yamali yamandi hayna kandu na mahaklay tanza sida Lay mahalsu chakumda sanglay Mamaw na pina tumkubam ama tak na mahonaribado uraduna mani hekta lawi Kaino insang dabu tumkubam ama tak bahaw na bro Thoibi manem na dum na kanglaw lawrak pududa kangprek kangduna makubak to yaramba tumsing na do uyan manunda loy na takri Ya loy takri kamay daw diba Lay mahal na sang silagduna Loy na takrabar tawrisibo Mamay tap na lay silagduna Imana lawrak paduda loy na tasingri kangdana Pihil ba ni ay kaino haibin na tawribisibo Nangbo nakok to pandro Kok pudi bali udroy ma Ngarang su tum yak pa namta sabi yakidi Nang kangliba na traba mado Aikoy mari kakta sana binsang kasit thungo dudabu Tum kuba matakpa kanana hunabagi haibani Ay su yamale na kalamani Imana lawray na dro Is ay ngonda ka tayo na rin Ima ising haijan sira Ising haijaladi amta yaroy niya Adudi kamay daw diba Ay niya ay koy daw si sauning ida daw risi Nang niya matong bisingo ko Ningthiem na sang silagduna Ima amu kay daw ragi Hotu yengo Nangi na pimaw nawa sina niya Insang kasik thong ba sida Tung kuba mahapsing kreda na Ha ngasi sumo Ibu nga Yumbal phajadawri harisi Ningthiem na thoibida Nangsu tum thaklamday tuda imadara aingonda hangbadi yaidana Ay sunya hangsiray na kalambane ba Aduda hangba talaba Nang tanina Matung di hangu ko Ngarang su tum yakmanda na sakam na sabi yakidi Ngasi sumo sabi yaroy doy ba Masida lay mahal na sumna hay Karigi sabi yaroy doy ba Nang lo isa ka daw ni Nangoda loy na hap ka daw ni Ma ang namaro lama Lay mahal na mamaw nupida Hawgalo na ay tahuragi Chat Thoibi sa hawgatli ningthiem na Law na Wahay law ba na Makut pa ito na hekta singki Lay mahal na uyan na doon yeng doon haisay Untok panida ko ay gilaybag siya
ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯑꯃꯨꯛ ꯏꯟꯁꯥꯡꯁꯦ ꯅꯧꯅ ꯊꯣꯡꯕ ꯇꯥꯔꯤꯗꯔꯥ? ꯅꯤꯡꯊꯦꯝꯅ ꯊꯣꯏꯕꯤꯗ ꯇꯞꯅ, ꯅꯪꯁꯨ ꯋꯥꯈꯜ ꯈꯔꯗꯤ ꯈꯜꯂꯒ ꯇꯧꯕ ꯐꯕꯅꯤ. ꯉꯔꯥꯡꯁꯨ ꯁꯣꯏ ꯍꯥꯏꯕ ꯈꯪꯈ꯭ꯔꯕꯅꯤ. ꯅꯣꯏ ꯅꯃꯥꯁꯤꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯇꯥꯈꯤꯕꯅꯤ. ꯃꯁꯤꯕꯨ ꯑꯩꯅꯔꯣ? ꯏꯃꯥꯁꯦ ꯈꯔ ꯉꯥꯡꯒꯜꯂꯤ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕꯅꯤ. ꯍꯌꯦꯡꯈꯩꯗꯤ ꯅꯪꯅ ꯈꯪꯗꯕ ꯂꯩꯔꯗꯤ ꯑꯩꯉꯣꯟꯗ ꯍꯪꯉꯨ. ꯈꯪꯗꯅꯅꯦ ꯍꯦꯛꯇ ꯇꯧꯁꯤꯟꯒꯅꯨ. ꯁꯤꯕꯨ ꯑꯩꯅꯒꯤ ꯃꯑꯣꯡꯗ. ꯅꯨꯄꯤ ꯑꯉꯥꯡ ꯂꯧꯔꯨꯕ꯭ꯔꯕꯨ ꯑꯩ ꯋꯥꯈꯜꯒꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯗ. ꯅꯪꯅ ꯑꯩ ꯐꯥꯕꯤꯔꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯊꯥ ꯁꯥꯕꯒꯤ ꯃꯑꯣꯡꯒ ꯇꯧꯔꯗꯅ. ꯁꯥꯗꯦ ꯑꯩ ꯁꯥꯗꯦ. ꯅꯪ ꯋꯥꯈꯜ ꯇꯥꯖꯧ ꯍꯥꯏꯁꯤꯅꯤ. ꯃꯤꯀꯨꯞ ꯈꯔ ꯍꯧꯖꯤꯡꯈ꯭ꯔꯦ. ꯆꯥꯛ ꯏꯁꯤꯡꯗꯨ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯔꯦ. ꯊꯣꯏꯕꯤꯅ ꯃꯌꯥꯝꯅ ꯆꯥꯈꯤꯕꯒꯤ ꯀꯣꯜꯂꯤꯛꯇꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ. ꯆꯥꯛꯈꯨꯝ ꯃꯅꯤꯡ ꯑꯗꯨꯗ ꯊꯣꯛꯂꯒ ꯀꯣꯟ ꯐꯦꯡꯐꯝ ꯆꯥꯝꯐꯝ ꯂꯩ. ꯃꯗꯨꯒꯤ ꯍꯦꯛ ꯃꯊꯪꯗ ꯄꯨꯈ꯭ꯔꯤ ꯂꯩ. ꯃꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯤ ꯉꯥꯁꯨ ꯌꯣꯛꯏ. ꯂꯥꯡꯂꯦꯟꯅ ꯍꯥꯏ, ꯏꯅꯝꯃ, ꯑꯩ ꯀꯣꯟ ꯐꯦꯡꯕ ꯉꯥꯏꯕꯤꯒꯦ. ꯌꯥꯔꯅꯤꯗ, ꯅꯪ ꯇꯨꯝꯖꯔꯨꯔꯣ. ꯅꯪ ꯅꯊꯟꯇ ꯃꯄꯥꯟꯗ ꯀꯣꯟ ꯐꯦꯡꯕꯗꯣ ꯅꯪ ꯀꯤꯖꯗ꯭ꯔꯣ? ꯍꯥ, ꯀꯤꯖꯗ꯭ꯔꯥ ꯍꯥꯏꯕ? ꯉꯥꯏꯌꯨꯀꯣ. ꯃꯅꯤꯡ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯀꯣꯟ ꯐꯦꯡꯉꯤ. ꯂꯥꯡꯂꯦꯟꯅ ꯃꯅꯝꯃꯕꯨ ꯉꯥꯏꯕꯤꯔꯤ. ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯨꯝ ꯀꯣꯟ ꯐꯦꯡꯂꯤ. ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯗꯨꯅ ꯀꯣꯜꯂꯤꯛꯇꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ. ꯂꯥꯡꯂꯦꯟꯁꯨ ꯆꯪꯂꯛꯏ. ꯃꯥꯅ ꯍꯥꯏ, ꯏꯅꯝꯃ, ꯈꯥꯕꯩ ꯋꯥꯠꯂꯧꯔꯦ. ꯅꯪꯅ ꯐꯦꯡꯕꯗ ꯅꯨꯡ ꯃꯊꯛꯇ ꯂꯩꯍꯧꯕꯅꯤ. ꯍꯥ, ꯈꯥꯕꯩ ꯑꯃ ꯋꯥꯠꯂꯧꯔꯦꯕ. ꯅꯪ ꯆꯪꯖꯔꯣ. ꯂꯥꯡꯂꯦꯟꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ. ꯊꯣꯏꯕꯤ ꯃꯅꯤꯡ ꯑꯗꯨꯗ ꯃꯨꯛ ꯊꯣꯛꯏ. ꯂꯩꯔꯤꯕ ꯈꯥꯕꯩꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ, ꯀꯗꯣꯝꯗꯕꯨ ꯂꯤꯊꯧꯔꯤꯕ ꯈꯥꯕꯩꯅꯣ ꯍꯥꯏꯕꯅꯤꯗ. ꯑꯃꯨꯛ ꯈꯨꯠ ꯆꯨꯞꯄꯒ ꯉꯝꯂꯔꯣꯏꯗ ꯑꯩ. ꯀꯥꯟꯅꯗꯦ ꯃꯁꯤ. ꯄꯨꯈ꯭ꯔꯤꯁꯤꯗ ꯍꯦꯛꯇ ꯂꯪꯈ꯭ꯔꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯅꯥꯝ ꯎꯗ꯭ꯔꯤꯉꯩ ꯑꯗꯨꯗ ꯈꯥꯕꯩ ꯃꯆꯥꯗꯨ ꯐꯦꯡꯕ ꯇꯟꯕꯒꯤ ꯄꯨꯈ꯭ꯔꯤꯗ ꯍꯦꯛꯇ ꯂꯥꯛꯇꯨꯅ ꯂꯪꯈꯤ. ꯑꯃꯨꯛ ꯍꯩꯖꯩ, ꯁꯤꯅ ꯐꯔꯦꯗ ꯍꯥꯏꯔꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ. ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯁꯤꯃ ꯍꯧꯖꯤꯟꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯂꯩꯃꯍꯜꯅ ꯑꯌꯨꯛꯀꯤ ꯆꯥꯛꯇꯨ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯛꯏ. ꯃꯄꯥꯜ ꯃꯪꯒꯣꯜꯗꯅ ꯊꯣꯏꯕꯤꯒ ꯂꯥꯡꯂꯦꯟꯒꯅ ꯂꯥꯏꯗꯤ ꯁꯥꯟꯅꯔꯤ. ꯊꯣꯏꯕꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯂꯩ. ꯌꯨꯝꯁꯤꯗ ꯂꯥꯡꯂꯦꯟ ꯂꯩꯔꯝꯕꯁꯤꯅ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯂꯥꯡꯂꯦꯟꯅ ꯃꯥꯒꯤ ꯂꯥꯏꯗꯤꯗꯨ ꯎꯠꯇꯨꯅ ꯍꯥꯏ, ꯏꯅꯝꯃ, ꯅꯪꯒꯤ ꯂꯥꯏꯗꯤꯗꯩꯗꯤ ꯑꯩꯒꯤ ꯂꯥꯏꯗꯤꯁꯤꯅ ꯍꯦꯟꯅ ꯐꯖꯩꯀꯣ. ꯑꯩꯒꯤꯗꯤ ꯃꯆꯤꯟꯕꯥꯟ ꯀꯩꯁꯦ ꯌꯥꯝ ꯄꯤꯛꯏ. ꯅꯪꯒꯤꯗꯤ ꯌꯥꯝ ꯆꯥꯎꯏ. ꯑꯩꯅ ꯍꯦꯟꯅ ꯐꯖꯩꯅꯦ. ꯑꯩꯒꯤꯗꯤ ꯃꯁꯝꯁꯨ ꯁꯥꯡꯉꯤ, ꯁꯤ ꯎꯗ꯭ꯔꯣ? ꯑꯩꯒꯤꯁꯨ ꯁꯥꯡꯉꯤꯅ. ꯑꯗꯨꯏꯁꯨ ꯑꯩꯅ ꯌꯥꯝ ꯍꯦꯜꯂꯤ. ꯅꯤꯡꯊꯦꯝꯁꯨ ꯃꯅꯤꯡ ꯑꯗꯣꯝꯗꯒꯤ ꯊꯣꯛꯂꯛꯏ. ꯃꯪꯒꯣꯜꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯏ. ꯃꯗꯨꯕꯨ ꯎꯔꯒ ꯃꯍꯥꯛ ꯅꯣꯛꯀꯗ꯭ꯔꯥ ꯀꯞꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ. ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ. ꯃꯧ ꯑꯣꯏꯔꯕ ꯃꯥꯅ ꯑꯉꯥꯡ ꯃꯆꯥꯁꯤꯒ ꯃꯥꯟꯅꯔꯒ ꯂꯩꯗꯤ ꯁꯥꯟꯅꯔꯤꯅꯦꯕ. ꯃꯤꯅꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯂꯧꯕꯁꯦ ꯌꯨꯝꯕꯥꯟ ꯃꯤꯟꯅ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯀꯥꯏꯅ ꯍꯥꯏꯅꯩ. ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯈꯪꯗ꯭ꯔꯦꯗ ꯑꯩꯅ ꯇꯧꯗꯣꯏꯁꯤ. ꯗꯥꯔꯩꯗꯨꯗ ꯐꯝꯊꯗꯨꯅ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯂꯩ. ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗ꯭ꯔꯦ. ꯊꯣꯏꯕꯤꯒ ꯂꯥꯡꯂꯦꯟꯒ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏꯒꯤ ꯂꯥꯏꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯅꯔꯤ. ꯂꯥꯡꯂꯦꯟꯅ ꯍꯥꯏ, ꯅꯪꯉꯣꯟꯗꯩꯗꯤ ꯑꯩꯒꯤ ꯂꯥꯏꯗꯤ ꯁꯤꯅ ꯍꯦꯟꯅ ꯋꯥꯡꯕꯗꯣ. ꯑꯩꯈꯣꯏꯗꯤ ꯐꯖꯩ. ꯅꯪꯒꯤꯗꯤ ꯂꯩꯗꯨꯗ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜꯗꯣ ꯑꯗꯨꯁꯨ ꯐꯖꯗꯦ. ꯑꯩꯈꯣꯏꯒꯤꯗꯤ ꯑꯉꯥꯡ ꯃꯆꯨꯅꯤ ꯁꯦꯠꯂꯤꯁꯦ. ꯑꯩꯅ ꯐꯖꯕ ꯌꯥꯝ ꯍꯦꯜꯂꯤ. ꯐꯤꯔꯣꯜꯒꯤꯗꯤ ꯌꯥꯝ ꯂꯩꯅ, ꯎꯄꯨ ꯃꯆꯥꯗ ꯃꯌꯥꯝ ꯂꯩ. ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯠꯇꯤꯌꯦ, ꯑꯩꯒꯤꯅꯤ. ꯑꯩꯒꯤꯅꯤꯅꯦ ꯑꯗꯣ. ꯑꯩꯒꯤꯗꯨꯕꯨ ꯃꯥꯒꯤꯅꯤ ꯀꯥꯏꯅ. ꯏꯁ, ꯁꯤꯉꯥꯛꯁꯦ ꯌꯥꯝ ꯉꯝꯃꯦ. ꯑꯩꯒꯤꯗꯨꯕꯨ ꯃꯥꯒꯤꯅꯤ ꯀꯥꯏꯅꯒ ꯍꯦꯛꯇ ꯍꯥꯏꯅꯦ. ꯏꯅꯝꯃ, ꯃꯤꯅꯝ ꯆꯥꯅꯨ. ꯑꯗꯨ ꯑꯩꯒꯤꯅꯤꯅꯦ. ꯏꯃꯥꯗ ꯍꯪꯅꯁꯤꯔꯥ? ꯍꯪꯅꯁꯤꯅꯤ. ꯑꯩꯒꯤꯗꯨꯕꯨ ꯅꯪꯒꯤ ꯅꯠꯇꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩ. ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯔꯛꯂꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ ꯂꯥꯎꯏ, ꯌꯥꯔꯦ ꯅꯣꯏꯅꯤ ꯇꯣꯛꯑꯣ. ꯇꯨꯃꯤꯟꯅ ꯁꯥꯟꯅꯕ ꯍꯩꯇ꯭ꯔꯣ? ꯂꯥꯡꯂꯦꯟꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ, ꯇꯥꯆꯧ, ꯏꯅꯝꯃꯅꯅꯦ ꯑꯩꯒꯤ ꯂꯥꯏꯗꯤꯒꯤ ꯐꯤꯔꯣꯜꯗꯨꯕు ꯃꯥꯒꯤꯅꯦ ꯍꯥꯏꯕ. ꯊꯣꯏꯕꯤꯁꯨ ꯍꯦꯛꯇ ꯍꯧꯒꯠꯇꯨꯅ ꯆꯪꯁꯤꯜꯂꯛꯏ. ꯑꯩꯒꯤꯅꯤꯅꯦ ꯃꯗꯣ. ꯁꯤꯉꯥꯛꯁꯦ ꯃꯆꯤꯟ ꯌꯥꯝ ꯊꯤꯅꯤ ꯃꯁꯦ. ꯇꯥꯆꯧ, ꯑꯩꯒꯤꯅꯤꯀꯣ. ꯅꯠꯇꯦ, ꯑꯩꯒꯤꯅꯤ. ꯅꯤꯡꯊꯦꯝꯅ, ꯌꯥꯔꯦ ꯍꯥꯏꯕꯅꯤ ꯅꯈꯣꯏꯅꯤꯕꯣ. ꯇꯣ ꯌꯥꯔꯦꯕ. ꯂꯥꯡꯂꯦꯟꯅ, ꯑꯩꯒꯤꯅꯤ. ꯃꯤ ꯑꯩꯒꯤꯅꯤ. ꯃꯁꯤꯗ ꯊꯣꯏꯕꯤꯅ ꯁꯥꯎꯅꯤꯡꯅ, ꯑꯩꯒꯤꯗꯨꯕꯨ ꯃꯥꯒꯤꯅꯤ ꯀꯥꯏꯅ ꯃꯁꯤꯉꯥꯛꯁꯤ ꯐꯨꯅꯤꯀꯣ. ꯅꯤꯡꯊꯦꯝꯅ, ꯊꯣꯏꯕꯤ, ꯇꯨꯃꯤꯟ ꯂꯩꯔꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ. ꯇꯨꯃꯤꯟꯅ ꯂꯩꯔꯣꯗꯤ ꯀꯣꯛ ꯂꯩꯔꯣ. ꯁꯣꯝꯗꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯩꯃꯍꯜꯅ ꯈꯥꯕꯩ ꯊꯤꯕ ꯍꯧꯔꯛꯂꯤ. ꯃꯗꯨꯒꯤ ꯈꯥꯕꯩꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯕꯖꯥꯠꯅꯣ? ꯎꯗꯦꯅ ꯃꯗꯨꯕꯨ. ꯍꯧꯒꯠꯇꯨꯅ ꯀꯣꯜꯂꯤꯛ ꯊꯝꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯉꯤ. ꯃꯈꯨꯠꯇꯨꯅ ꯀꯣꯟꯗꯨ ꯐꯥꯛꯇꯨꯅ ꯌꯦꯡꯉꯤ. ꯑꯗꯨꯕꯨ ꯂꯩꯕ ꯎꯗꯦ. ꯂꯩꯇꯦꯅꯦ ꯁꯤꯗꯁꯨ. ꯃꯗꯨꯕꯨ ꯑꯩꯕꯨ ꯑꯃꯨꯛ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯇꯥꯁꯤꯟꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ. ꯂꯩꯇꯦꯅꯦ ꯃꯁꯦ. ꯃꯗꯨꯕꯨ ꯑꯩꯕꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗ ꯃꯥꯡꯊꯣꯛꯈꯤꯕꯅꯤꯅꯦ.
ꯃꯁꯤꯒꯤ ꯃꯪꯅꯥꯎꯁꯤꯅ ꯐꯦꯡꯕꯗ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯀꯗꯥꯏꯗ ꯊꯝꯕ ꯖꯥꯠꯅꯣꯅꯦ ꯃꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏ ꯍꯩꯊꯣꯏꯕꯤ ꯅꯪꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯣꯟ ꯐꯦꯡꯕꯗ ꯆꯥꯛꯈꯨꯝꯒꯤ ꯈꯥꯕꯩ ꯌꯥꯎꯗ꯭ꯔꯥ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯗꯦ ꯀꯗꯥꯏꯗ ꯊꯝꯃꯒꯦ ꯅꯪꯕꯨ ꯃꯗꯨꯕꯣ ꯃꯁꯤꯗ ꯊꯣꯏꯕꯤ ꯃꯁꯥꯗꯣ ꯄꯥꯈꯠꯄ ꯐꯥꯎꯔꯛꯏ ꯈꯥꯕꯩꯗꯨꯗꯤ ꯃꯥꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯈ꯭ꯔꯤꯗ ꯂꯪꯊꯣꯛꯈ꯭ꯔꯕꯅꯤ ꯊꯣꯏꯕꯤ ꯈꯨꯝꯗꯤ ꯂꯩꯃꯍꯜꯅ ꯑꯃꯨꯛꯀ ꯍꯩ ꯑꯩꯅ ꯍꯪꯉꯤꯁꯤ ꯅꯪꯉꯣꯟꯗꯅꯤꯅꯦ ꯈꯥꯕꯩ ꯀꯗꯥꯏꯗ ꯊꯝꯒꯦ ꯍꯥꯏꯕꯅꯤ ꯆꯥꯛꯈꯨꯝꯗꯁꯨ ꯂꯩꯍꯧꯗꯦ ꯊꯣꯏꯕꯤꯅ ꯇꯞꯅ ꯈꯨꯝꯃꯤ ꯑꯩꯗꯤ ꯈꯪꯗꯦ ꯏꯁ ꯀꯔꯤꯒꯤ ꯈꯪꯗꯕ ꯅꯪꯅ ꯐꯦꯡꯗꯒ ꯈꯪꯗꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯁꯠ ꯁꯠ ꯍꯥꯏꯌꯨ ꯄꯨꯈ꯭ꯔꯤꯗꯒ ꯇꯥꯍꯟꯈ꯭ꯔꯕ꯭ꯔꯣ ꯅꯤꯡꯊꯦꯝꯅ ꯊꯣꯏꯕꯤꯗ ꯅꯪꯕꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯈꯥꯕꯩ ꯐꯦꯡꯕ꯭ꯔꯣ ꯃꯁꯤꯗ ꯂꯥꯡꯂꯦꯟꯅ ꯏꯃꯥ ꯉꯔꯥꯡ ꯏꯅꯝꯃꯅ ꯀꯣꯟ ꯐꯦꯡꯕꯗ ꯅꯨꯡ ꯃꯊꯛꯇ ꯁꯤꯊꯍꯧꯕꯅꯤ ꯑꯩꯅ ꯐꯦꯡꯉꯣꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯕꯅꯤ ꯂꯩꯃꯍꯜꯅ ꯑꯗꯨꯒ ꯅꯪꯗꯤ ꯀꯗꯥꯏꯗ ꯐꯦꯡꯉꯤꯕ ꯏꯃꯥ ꯑꯩꯗꯤ ꯀꯥꯎꯗꯅ ꯑꯗꯨꯝ ꯐꯦꯡꯗ꯭ꯔꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯀꯥꯎꯔꯦ ꯀꯥꯏꯅ ꯑꯩ ꯃꯅꯤꯡꯗ ꯂꯩꯍꯧꯋꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯕꯦꯝꯃ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯂꯩꯃꯍꯜꯅ ꯃꯅꯤꯡ ꯑꯗꯣꯝꯗ ꯊꯣꯛꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯂꯩꯇꯦꯅꯦ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯂꯩꯍꯧꯏ ꯍꯥꯏꯔꯤꯁꯤꯕꯣ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯂꯩꯕ ꯎꯗꯦ ꯑꯃꯨꯛ ꯂꯥꯎꯏ ꯂꯥꯡꯂꯦꯟ ꯀꯗꯥꯏꯗꯅꯣ ꯂꯩꯍꯧꯏꯕꯣ ꯅꯨꯡꯊꯤꯜꯅꯤ ꯂꯩꯃꯍꯜꯅ ꯌꯨꯝꯗ ꯂꯩꯔꯒ ꯃꯈꯣꯏ ꯎꯔꯒꯅꯦ ꯈꯣꯏꯗꯧꯁꯤ ꯊꯤꯠꯅꯕꯅꯤ ꯋꯥꯅꯒ ꯋꯥꯕꯅꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯀꯥꯏ ꯀꯣꯏꯔꯨꯕꯅ ꯐꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯩꯀꯥꯏ ꯀꯣꯏꯕ ꯊꯣꯛꯏ ꯃꯁꯦ ꯀꯨꯟꯗꯣꯔꯩ ꯍꯣꯏꯒꯤ ꯃꯌꯨꯝ ꯆꯠꯂꯤ ꯁꯪꯒꯣꯏ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯨꯟꯗꯣꯔꯩꯅ ꯍꯥꯏ ꯂꯩꯃꯍꯜ ꯅꯃꯧ ꯅꯨꯄꯤꯗꯨꯕꯨ ꯈꯔ ꯆꯪꯈꯣꯜꯂꯕ꯭ꯔꯅꯦ ꯀꯗꯥꯏꯗꯒꯤ ꯆꯪꯈꯣꯟꯕꯅꯣꯗ ꯏꯆꯦ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯤꯠꯅ ꯃꯤꯠ ꯅꯥꯕꯅꯤ ꯈꯪꯗꯦ ꯏꯆꯦ ꯃꯥ ꯎꯔꯒꯅꯦ ꯑꯩ ꯈꯣꯏꯗꯧꯁꯦ ꯍꯦꯛꯇ ꯁꯥꯎꯒꯠꯂꯛꯏ ꯅꯃꯧ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯑꯉꯥꯡ ꯄꯦꯠꯇ ꯋꯥ ꯃꯥꯅ ꯏꯃꯧ ꯑꯣꯏꯕꯁꯤꯗꯤ ꯏꯆꯦ ꯍꯥꯏ ꯀꯥꯟꯅꯗꯦ ꯃꯄꯣꯛ ꯈꯨꯗꯤꯡꯗꯅꯦ ꯑꯉꯥꯡ ꯃꯆꯥꯗꯗꯤ ꯏꯃꯧ ꯑꯣꯏꯅ ꯐꯪꯖꯔꯣꯏꯒꯦꯗ ꯑꯩ ꯅꯠꯇꯦ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯅꯦ ꯌꯦꯡꯉꯨ ꯏꯆꯦ ꯏꯆꯥ ꯂꯥꯡꯂꯦꯟ ꯑꯁꯤꯒ ꯃꯥꯟꯅꯔꯒ ꯂꯥꯏꯙꯤ ꯈꯔ ꯁꯥꯟꯅꯔ ꯂꯩꯊꯣꯛ ꯁꯒꯥꯏ ꯆꯣꯡꯕꯤ ꯈꯔ ꯑꯃꯨꯛ ꯁꯥꯟꯅ ꯌꯨꯝꯒꯤ ꯊꯕꯛꯁꯨ ꯁꯤꯃ ꯇꯧꯁꯤꯟꯒꯅꯤ ꯍꯥꯏꯕꯁꯨ ꯑꯝꯇ ꯈꯪꯗꯦ ꯑꯩꯅ ꯍꯦꯛ ꯉꯥꯡꯗ꯭ꯔꯤ ꯐꯥꯎꯅꯤ ꯃꯥꯅ ꯂꯩꯗꯣꯏꯁꯦ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯂꯤꯕꯗꯨꯅꯒ ꯖꯨꯠ ꯆꯥꯗꯕꯅꯤ ꯆꯥꯕ ꯊꯛꯄꯒ ꯑꯃꯠꯇ ꯌꯥꯕ ꯅꯠꯇꯦ ꯏꯆꯦ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯕꯖꯥꯠ ꯅꯠꯇ꯭ꯔꯦꯗ ꯑꯗꯨꯕꯨꯗꯤ ꯑꯉꯥꯡ ꯑꯣꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯅꯪꯅ ꯐꯖꯅ ꯏꯪꯅ ꯇꯞꯅ ꯍꯦꯛ ꯇꯥꯛꯄꯤꯌꯨꯀꯣ ꯇꯥꯛꯄꯗ ꯂꯧꯒꯗꯧꯕ ꯆꯥꯒ ꯃꯥꯟꯗꯦꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯣꯟ ꯐꯦꯡꯉꯤ ꯑꯌꯨꯛ ꯆꯥꯛꯈꯨꯝ ꯆꯪꯕꯗ ꯈꯥꯕꯩ ꯍꯦꯛꯇ ꯊꯤꯕ ꯈꯪꯗꯦ ꯍꯪꯂꯨꯔꯒꯅ ꯈꯪꯗꯦ ꯎꯗꯤ ꯍꯦꯛꯇ ꯍꯥꯏꯕ ꯏꯆꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯅꯪꯒꯤ ꯅꯔꯥꯏꯕꯛꯇ ꯑꯗꯨꯅ ꯊꯣꯛꯑꯣ ꯍꯥꯏꯅ ꯇꯝꯂꯝꯗꯨꯅ ꯇꯧꯔꯤꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯇꯝ ꯆꯥꯅꯗꯤ ꯅꯨꯄꯤ ꯊꯤꯍꯧꯗꯦ ꯍꯣꯏ ꯑꯩꯅꯕꯨꯗꯤ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯑꯣ ꯏꯃꯧ ꯄꯥꯝꯃꯤ ꯍꯥꯏꯅ ꯇꯣꯏꯅ ꯍꯥꯏ ꯃꯥꯒꯤ ꯆꯍꯤꯁꯨ ꯑꯁꯨꯝ ꯂꯤꯁꯤꯟꯈꯤ ꯄꯥꯈꯪ ꯁꯥꯔꯤ ꯑꯣꯏꯔꯀꯥꯟꯗ ꯃꯤꯒꯤ ꯃꯆꯥ ꯉꯔꯥꯡꯗ ꯄꯣꯛꯄꯁꯤꯕꯨ ꯊꯦꯝꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯃꯥꯒꯤ ꯅꯨꯄꯤꯅꯤꯅ ꯄꯨꯁꯤꯜꯂꯛꯑꯦꯕ ꯃꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯏꯆꯦ ꯅꯤꯡꯊꯦꯝꯁꯨ ꯀꯌꯥ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ ꯀꯩꯅꯣ ꯅꯨꯄꯤ ꯑꯉꯥꯡ ꯂꯧꯕ ꯃꯤ ꯌꯥꯝꯅ ꯂꯩ ꯃꯤ ꯂꯣꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯅꯩꯅ ꯀꯩꯅꯣ ꯍꯣꯏ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯑꯗꯨꯗꯤ ꯌꯥꯗ꯭ꯔꯦ ꯏꯪꯗ꯭ꯔꯦ ꯏꯪ ꯆꯤꯛꯇ꯭ꯔꯦꯕ ꯇꯥꯛꯄꯤꯕꯁꯨ ꯂꯧꯕ ꯅꯠꯇꯦ ꯑꯩ ꯌꯥꯝ ꯋꯥꯏꯗ ꯍꯣ ꯑꯗꯨꯕꯣꯕ ꯃꯤꯒꯤ ꯃꯆꯥꯗꯨꯗ ꯍꯦꯛꯇ ꯁꯥꯎꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯐꯥꯊꯧ ꯇꯞꯅꯅꯦ ꯐꯖꯔꯛꯀꯅꯤ ꯃꯧꯅꯥꯎ ꯍꯥꯏꯕ ꯖꯥꯠꯁꯦ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯖꯗꯦꯗꯀꯣ ꯂꯥꯡꯂꯦꯟꯒ ꯈꯔ ꯈꯠꯅ ꯃꯁꯝ ꯈꯔ ꯐꯣꯏꯅ ꯏꯆꯥ ꯂꯥꯡꯂꯦꯟ ꯐꯥꯎꯕ ꯉꯥꯡꯅꯕ ꯉꯝꯗ ꯂꯩꯔꯝꯕꯅꯤ ꯍꯧꯖꯤꯛꯅ ꯑꯅꯤꯃꯨꯛ ꯁꯨꯔꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯀꯨꯟꯗꯣꯔꯩꯅ ꯅꯣꯛꯊꯣꯛꯇꯨꯅ ꯍꯥꯏ ꯂꯩꯃꯍꯜ ꯅꯪꯒꯤ ꯅꯇꯧ ꯁꯤꯎꯔꯒ ꯑꯩ ꯅꯣꯛꯇꯕ ꯉꯝꯗ꯭ꯔꯦ ꯅꯣꯛꯑꯦ ꯑꯩꯗꯤ ꯅꯣꯛꯑꯣ ꯏꯆꯦ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯏꯆꯦꯗꯒ ꯑꯣꯏꯔꯝꯂꯒꯅꯦ ꯈꯪꯒꯗꯧꯅꯤ ꯌꯥꯝꯅꯁꯨ ꯈꯟꯖꯤꯟꯒꯅꯨ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯃꯁꯤꯗꯤꯕ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯩꯃꯍꯜꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯅꯤꯡꯊꯦꯝꯅ ꯃꯃꯥꯍꯣꯏ ꯃꯥꯒꯤ ꯅꯨꯄꯤꯍꯣꯏ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯃ ꯂꯩꯔꯛꯏ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯉꯁꯤꯗꯤ ꯉꯥ ꯑꯣꯏꯅ ꯊꯣꯡꯂꯒ ꯆꯥꯁꯤ ꯇꯨ ꯉꯥ ꯂꯩꯔꯛꯏꯅꯤ ꯑꯍꯤꯡꯕꯅꯤ ꯐ꯭ꯔꯤꯡ ꯆꯣꯡꯉꯤ ꯌꯥꯝ ꯍꯥꯎꯗꯣꯏꯅꯤ ꯊꯣꯡꯕꯗꯤ ꯏꯃꯥꯅ ꯑꯣꯏꯅ ꯊꯣꯡꯉꯨ ꯃꯥꯅ ꯊꯣꯡꯂꯗꯤ ꯆꯥꯕ ꯑꯝꯇ ꯌꯥꯔꯣꯏ ꯉꯥꯁꯦ ꯑꯩ ꯐꯠ ꯑꯝꯇ ꯁꯦꯝꯗꯣꯛꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯌꯦꯅꯈꯥ ꯃꯅꯤꯡ ꯑꯗꯨꯗ ꯉꯥꯗꯨ ꯊꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ ꯊꯣꯏꯕꯤ ꯍꯩ ꯊꯥꯡꯒ ꯄꯨꯈꯝꯒ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯑꯩ ꯉꯥ ꯁꯦꯝꯒꯦ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯍꯥꯎꯗꯣꯏꯅꯤ ꯊꯣꯏꯕꯤ ꯈꯨꯝꯂꯛꯇꯦ ꯃꯁꯤꯗ ꯑꯃꯨꯛꯀ ꯀꯧꯁꯤꯜꯂꯤ ꯊꯣꯏꯕꯤ ꯅꯪꯕꯨ ꯇꯥꯔꯕꯣ ꯊꯥꯡꯒ ꯄꯨꯈꯝꯒ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣꯃꯤ ꯇꯥꯃꯜꯂꯛꯇꯕꯗꯨꯗ ꯂꯩꯇ꯭ꯔꯖꯥꯠꯂ ꯃꯗꯨꯕꯣ
ꯍꯥꯏꯗꯨꯅ ꯉꯥꯗꯨ ꯑꯗꯨꯝ ꯊꯝꯂꯝꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯏ꯫ ꯊꯣꯏꯕꯤꯁꯨ ꯃꯅꯤꯡ ꯑꯗꯣꯝꯗꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯀꯧꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯊꯨ ꯍꯥꯊꯨ ꯃꯅꯤꯡ ꯇꯝꯅ ꯂꯥꯛꯏ꯫ ꯉꯥ ꯑꯃ ꯃꯅꯤꯡꯗ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯗꯨꯅ ꯍꯩꯃꯥ ꯉꯥꯅꯤꯅꯦ ꯁꯤꯗꯤ ꯍꯤꯡꯂꯤ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯆꯥꯅꯕ ꯑꯣꯏꯔꯖꯥꯠꯂꯣ? ꯍꯥꯎꯔꯅꯤ ꯁꯤꯗꯤ ꯑꯩꯗꯤ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕꯣ꯫ ꯅꯤꯡꯊꯦꯝ ꯃꯈꯨꯠꯇ ꯄꯨꯈꯝ ꯑꯗꯨꯃ ꯄꯥꯏꯔꯤ ꯊꯥꯡ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤ꯫ ꯀꯗꯥꯏꯗ ꯊꯝꯕ ꯊꯥꯡꯅꯣ ꯃꯗꯨꯅ? ꯊꯥꯡ ꯊꯝꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯊꯝꯕ ꯀꯩꯗꯧꯏ ꯍꯥꯏꯕꯅꯣꯕ? ꯑꯩꯗꯤꯕ ꯊꯑꯣꯏꯅ ꯊꯤꯔꯛꯂꯕꯗꯤ ꯃꯗꯨꯃꯁꯨ ꯂꯩꯔꯣꯏꯗꯧꯅꯤ꯫ ꯀꯣꯌꯦꯡ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯀꯣꯏꯊꯤ ꯊꯤ ꯊꯣꯏꯕꯤ ꯉꯥꯗꯨꯗ ꯃꯤ ꯇꯥꯕꯒꯤ ꯃꯌꯥꯏꯅ ꯃꯈꯨꯠꯇꯨꯅ ꯍꯦꯛꯇ ꯉꯥꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯐꯖꯅ ꯍꯥꯎꯔꯅꯤꯕꯣ ꯑꯩꯗꯤ ꯈꯪꯆꯥ ꯍꯦꯛ ꯆꯥꯅꯤꯡꯉꯤ ꯃꯀꯣꯛ ꯀꯩꯁꯦ ꯂꯦꯡꯉꯤꯅꯤ ꯃꯀꯣꯛꯁꯦ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯨꯗ ꯉꯥ ꯑꯗꯨꯅ ꯐ꯭ꯔꯪ ꯆꯣꯡꯂꯛꯄꯗ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯠ ꯇꯥꯈꯤ꯫ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯍꯩꯃꯥ ꯍꯩꯃꯥ ꯉꯥꯁꯤ ꯇꯥꯈ꯭ꯔꯦ ꯆꯣꯡꯉꯤꯅꯤ ꯁꯤꯗꯤ꯫ ꯉꯥꯗꯨ ꯆꯣꯡꯗꯨꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯐꯟ ꯆꯣꯡꯊꯈ꯭ꯔꯤ꯫ ꯃꯇꯧꯗꯨꯗ ꯊꯣꯏꯕꯤ ꯃꯀꯣꯛ ꯁꯥꯔꯦ ꯑꯌꯥ ꯉꯥꯁꯤ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯁꯤꯗꯤ? ꯃꯥꯅ ꯁꯣꯏꯗꯅ ꯉꯥꯡꯉꯅꯤꯕ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯃꯥ ꯍꯦꯟꯅ ꯄꯥꯈꯠꯂꯤ꯫ ꯅꯤꯡꯊꯦꯝꯅ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯏ ꯃꯥ ꯊꯥꯡꯒ ꯎꯕ꯭ꯔꯣ? ꯉꯥ ꯁꯦꯝꯒꯦ ꯇꯧꯕꯅꯤ ꯊꯥꯡ ꯂꯩꯇꯦꯅ꯫ ꯂꯩꯃꯍꯜ ꯏꯪꯈꯣꯜꯗꯒꯤ ꯃꯈꯨꯠꯇ ꯀꯣꯕꯤꯂꯩ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏ ꯏꯃꯥꯅ ꯄꯥꯏꯌꯦ ꯊꯥꯡꯗꯤ꯫ ꯑꯗꯨꯅꯤ ꯉꯁꯥꯏꯗꯤ ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯀꯣꯏꯊꯤ ꯊꯤꯔꯤꯁꯤ꯫ ꯅꯪꯅ ꯉꯥ ꯂꯩꯔꯛꯄꯗꯨꯗꯅꯦ ꯀꯣꯕꯤꯂꯩꯁꯤꯃ ꯈꯔ ꯍꯥꯞꯂꯒ ꯍꯥꯎꯅ ꯊꯣꯡꯕꯤꯒꯦ ꯇꯧꯕꯅꯤ꯫ ꯀꯗꯥꯏ ꯊꯥꯡꯗꯨ ꯄꯤꯔꯣꯏꯃ ꯉꯥ ꯁꯦꯝꯃꯨꯔꯒꯦ꯫ ꯊꯥꯡꯗꯨ ꯃꯃꯥꯗꯒꯤ ꯂꯧꯏ ꯑꯃꯨꯛꯀ ꯍꯪꯂꯝꯃꯤ꯫ ꯊꯣꯏꯕꯤꯗꯤ ꯂꯩꯔꯝꯒꯅꯤꯅ ꯑꯩꯅ ꯀꯧꯕꯒ ꯑꯝꯇ ꯇꯥꯗꯦꯅ ꯃꯗꯨꯕꯨ ꯐꯠ ꯁꯦꯝꯇꯣꯛꯎꯔꯨ ꯌꯥꯔꯦ꯫ ꯅꯤꯡꯊꯦꯝ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤ꯫ ꯂꯩꯃꯍꯜꯅ ꯀꯣꯕꯤꯂꯩꯗꯨ ꯌꯦꯡꯂꯒ ꯍꯥꯏꯖꯩ ꯀꯣꯕꯤꯂꯩ ꯑꯁꯤꯃ ꯏꯪꯈꯣꯜꯗꯒꯤ ꯍꯋꯥꯏ ꯊꯔꯥꯛ ꯈꯔ ꯍꯦꯛꯈꯤꯒꯦ ꯑꯗꯨꯒ ꯄꯨꯟꯅ ꯍꯦꯛꯇ ꯍꯥꯎꯅ ꯊꯣꯡꯅꯕ꯫ ꯑꯁꯤꯒꯤ ꯃꯧꯅꯥꯎꯁꯤꯅ ꯍꯦꯛ ꯊꯣꯡ ꯊꯥꯛꯇꯅꯅꯦ ꯆꯥꯔꯝ ꯊꯛꯂꯝꯒ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯕꯅꯤ ꯑꯩꯁꯦ꯫ ꯀꯣꯕꯤꯂꯩꯗꯨ ꯗꯥꯔꯤꯗꯨꯗ ꯊꯝꯗꯨꯅ ꯏꯪꯈꯣꯜ ꯑꯗꯣꯝꯗ ꯃꯍꯥꯛ ꯑꯃꯨꯛ ꯆꯪꯁꯤꯜꯂꯤ꯫ ꯅꯤꯡꯊꯦꯝꯅ ꯃꯅꯤꯡ ꯑꯗꯨꯗ ꯊꯣꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯏ꯫ ꯃꯥꯅ ꯍꯪꯉꯤ ꯀꯧꯕꯒ ꯇꯥꯗꯦ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯒꯦ? ꯊꯣꯏꯕꯤꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕꯅꯤ ꯃꯈꯣꯡ ꯑꯗꯨꯒ ꯅꯤꯛꯂꯕꯅꯤ꯫ ꯅꯤꯡꯊꯦꯝꯅ ꯃꯈꯥꯗ ꯍꯦꯛ ꯌꯦꯡꯊꯔꯨꯏ ꯉꯥ ꯂꯩꯔꯝꯗꯕꯗꯨꯗ ꯉꯥ ꯂꯩꯇꯦꯅ ꯉꯥꯗꯤ ꯁꯤ ꯂꯩꯍꯧꯕ ꯉꯥꯗꯨꯗꯤ? ꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯈꯨꯝꯖꯤꯜꯂꯤ ꯑꯩꯗꯤ ꯈꯪꯗꯦ ꯁꯤꯗ ꯂꯩꯍꯧꯕꯅꯤꯗ ꯃꯗꯨꯕꯨ ꯍꯧꯗꯣꯡꯅꯒ ꯆꯦꯟꯈ꯭ꯔꯕ ꯖꯥꯠꯂ? ꯑꯩꯗꯤ ꯈꯪꯗꯤꯌꯦ꯫ ꯊꯣꯏꯕꯤ ꯉꯥꯗꯣ ꯁꯤꯗ ꯊꯝꯂꯝꯕꯅꯤꯗ ꯅꯪꯕꯨ ꯎꯗ꯭ꯔꯅꯦ? ꯎꯗꯤꯌꯦ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯤꯡꯊꯦꯝ ꯆꯤꯡꯅꯔꯦ ꯑꯗꯨꯅ ꯍꯥꯏ ꯅꯪꯅ ꯆꯤꯟꯊꯤꯅꯨꯗ ꯑꯁꯦꯡꯕ ꯍꯥꯏꯌꯨꯗ꯫ ꯑꯩꯗꯤ ꯈꯪꯗꯤꯌꯦ ꯑꯩꯅ ꯂꯥꯛꯄꯗ ꯁꯤꯗ ꯂꯩꯁꯨ ꯂꯩꯔꯝꯗꯅ꯫ ꯅꯪ ꯇꯁꯦꯡꯅ ꯈꯪꯗꯦ? ꯈꯪꯗꯦ꯫ ꯑꯗꯨꯏꯗꯤ ꯅꯪ ꯄꯨꯈ꯭ꯔꯤꯁꯤꯗ ꯊꯥꯗꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯊꯣꯏꯕꯤꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯏ ꯉꯥꯗꯣ ꯄꯨꯈ꯭ꯔꯤꯗ ꯇꯥꯈ꯭ꯔꯦ꯫ ꯀꯔꯤ ꯄꯨꯈ꯭ꯔꯤꯗ ꯇꯥꯈ꯭ꯔꯦꯕ? ꯀꯃꯥꯏꯅ ꯃꯥꯗꯤ ꯄꯨꯈ꯭ꯔꯤꯗ ꯇꯥꯈ꯭ꯔꯤꯕ? ꯉꯥꯗꯣ ꯐꯖꯩꯅ ꯑꯩꯅ ꯄꯥꯏꯕ ꯑꯗꯨꯗ ꯈꯨꯠꯇꯒꯤ ꯆꯣꯡꯊꯣꯛꯈ꯭ꯔꯤꯕ ꯑꯗꯨꯗꯩ ꯄꯨꯈ꯭ꯔꯤꯗ ꯇꯥꯈ꯭ꯔꯦ꯫ ꯑꯁ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯍꯥꯎꯅ ꯆꯥꯔꯅꯤ ꯍꯥꯏꯗꯅ ꯂꯥꯛꯂꯒ ꯑꯩꯗꯤ ꯅꯪ ꯐꯨꯕ ꯁꯣꯏꯔꯣꯏꯍꯦ ꯅꯪ꯫ ꯁꯤꯕꯨ ꯑꯩꯅꯔꯣ? ꯃꯥ ꯀꯅꯥꯅ ꯆꯣꯡꯊꯣꯛꯑꯒꯦ? ꯅꯪꯅ ꯍꯩꯄꯥ ꯁꯥꯕꯒꯤ ꯄꯥꯏꯔꯨꯕꯩ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯅꯦꯅ ꯂꯥꯛꯂꯒ ꯂꯦꯞ ꯃꯥꯡꯒꯜꯂꯤꯗ ꯅꯪ ꯊꯥꯡꯁꯤꯟ ꯌꯥꯟꯕ꯫ ꯐꯔꯦꯛ ꯍꯥꯏꯒꯠꯂꯤ ꯊꯣꯏꯕꯤ ꯀꯤꯔꯗꯨꯅ ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯁꯣꯏꯅꯤ ꯅꯪ ꯁꯣꯏꯅꯦꯕ ꯐꯖꯔꯦꯕ ꯍꯧꯖꯤꯛꯇꯤ꯫ ꯂꯩꯃꯍꯜꯁꯨ ꯃꯅꯤꯡꯗ ꯆꯪꯂꯛꯏ꯫ ꯃꯆꯥꯒ ꯃꯃꯧꯒꯅ ꯍꯥꯏꯅꯔꯤꯕ ꯋꯥꯗꯨꯗ ꯃꯥꯅ ꯍꯪꯉꯤ ꯏꯕꯨꯡꯉꯣ ꯀꯩꯗꯧꯅꯔꯦ ꯑꯃꯨꯛ? ꯃꯃꯥꯗ ꯃꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯀꯩ ꯍꯥꯏꯗꯨꯅꯦ ꯈꯪꯗ꯭ꯔꯦꯗ꯫ ꯉꯥ ꯁꯦꯝꯂꯤꯗꯥꯏ ꯑꯗꯨ ꯀꯣꯛ ꯁꯦꯝꯃꯣ꯫ ꯃꯧ ꯅꯪꯅꯅꯦ ꯍꯋꯥꯏ ꯊꯔꯥꯛ ꯃꯜꯂꯣ ꯂꯥꯎ꯫ ꯏꯃꯥ ꯍꯋꯥꯏꯒ ꯃꯜꯂꯨꯔꯅꯨ ꯌꯥꯔꯦ ꯇꯣ꯫ ꯀꯩꯗꯧꯔꯕ? ꯏꯃꯥꯅꯗꯤ ꯍꯋꯥꯏ ꯊꯔꯥꯛ ꯃꯔꯨ ꯈꯔꯒ ꯀꯣꯕꯤꯂꯩꯒ ꯄꯨꯟꯅ ꯍꯦꯛꯇ ꯍꯥꯎꯅ ꯊꯣꯡꯒꯦ ꯇꯧꯔꯒ꯫ ꯏꯃꯥ ꯉꯥ ꯀꯩꯗꯧꯔꯒꯦ? ꯃꯈꯥꯗ ꯌꯦꯡꯗꯨꯅ ꯂꯩꯕ ꯎꯗꯕꯗꯨꯗ ꯉꯥ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯏꯃꯥ ꯉꯥꯗꯣ ꯄꯨꯈ꯭ꯔꯤꯗ ꯇꯥꯈ꯭ꯔꯦ꯫ ꯍꯥ ꯀꯔꯤ ꯄꯨꯈ꯭ꯔꯤꯗ ꯍꯥꯏꯕ? ꯊꯣꯏꯕꯤꯅ ꯇꯞꯅ ꯁꯣꯏꯗꯅ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯂꯒ ꯇꯥꯈ꯭ꯔꯤꯕ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯉꯥ ꯆꯥꯔꯅꯤ ꯍꯥꯏꯅ ꯑꯩꯅꯗꯤ ꯑꯗꯨꯛ ꯍꯔꯥꯎꯔꯒ ꯌꯥꯔꯣꯏꯌꯦ ꯉꯥ ꯃꯥꯡꯕ ꯌꯥꯔꯣꯏꯌꯦ꯫ ꯏꯁꯤꯡꯗ ꯇꯥꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯀꯔꯤ ꯎꯄꯥꯏ ꯂꯩꯒꯦ? ꯌꯥꯔꯣꯏꯌꯦ ꯏꯕꯨꯡꯉꯣ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯃꯨ ꯉꯥꯗꯨ ꯊꯤꯌꯣ꯫ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯀꯗꯥꯏꯗꯒꯤ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯕꯅꯣ ꯉꯝꯃꯣꯏ ꯑꯩ꯫
Hay, kumo, nga do thiyo hi miya. Ising sida kamay na nga thiyo no. Ma, nang shibu, ngawbra kayo. Lay mahal na. Ay niya, ay piyal. Para ni ba husiti? Nanggi na pimaw na wasina, tokalib ba nga tani? Leta niya to ida. Asiyara gay mong dasangki, toy na ngang oyrubo na tabak ama tawboda, hekta ngang pam oybani. Maning nga duda lep, makoy ani yengnay, aduga mok, bukri duda muna mok yengki, adumag nga do saba pangkidri.